Kamjong district ke jet Soro Wangli Namlida Myanmar base tauba Kna-B na Laandaraktuna Amang ata Thokhallamliba asi external aggression gi mayek senglaba khudamni border ngagliba Assam Rifles matam aduda kari tauduna leibano haina Fungyar AC gi MLA Leishiyo kaisingna hangdakli ngasi Myanmar ga tainaba Kamjong district ki khungang singda Kna-B na Chatharakiba Lan adugi matamda Fungyar AC gi Lamphel da laiba MLA quarter da pangtupa paumi singa unaba amada Leishiyo na makataraduna Fibam masi yauraba fauba state asida leidiba security forcing Imphal manung da laiba governor amadi chief minister gi Vavan amadi police headquarter ngakhallaga leigadoribra haina pendaba fongdoki ngasi ayu Kna-B gi lanmi singna Laandarakiba aduda tangkhul naga singna khundaba Manipur gi ngamkhai da laiba jet Choro Koba Myanmar manung da laiba khun ama maina tumna chakre loinana ngamkhai paring da laiba Wangli da yum ahum amadi Namli da yum ama mai thadoklamle karana amangata Thokhallamle thaudok aduda Wangli da laiba refugee camp da changjafam lauduna laiba Wi-Fi furupki mioi manga asok apan nanghore adubu Jingran Ningsen Koba Tangkhul naha amaga Itobi Kobi Dukan famduna laibi Maitei nupi amaga Kna-B na fakre hainari Makoi gi haujik fauba thifam khangdana leidi Manipur da thokliba irang asi Kanglup Masel marakta thokpani hainarabasu ngasi gi thaudok asigi external aggression ni haibasi mayek sengna takle ngasi gi thaudok asi communal natre mapandagi laklaga Laandarakkibani haujik khunsing adugi khunja chahum rom makoi gi khundagi kilometer manga tara rom lapna chelaktuna jungle da punsi hingna nabaleidi yamna nungai tribadi India amadi Myanmar gi ngamkhai asi kanana ngaklibage haiba wahang asini ngarang numidang wairam Nifu Suba Assam Rifles ki khutpu ama thaudok thokliba mafamda laklami aduga ngasi ayuk anganbada khun ahumda Kna-B amadi PDF ki kangbuna Laandarakpani thaudok asida khunja singna Assam Rifles da thajaba makre border area asida state ki security amata leite thaudok asi witness oinaba Wangli da police ki post ama leirabasu khutlai paiba ngamdabana thaudok thokibagi evidence fauba lauba ngamdre Maramasina IRB gumba ahenba state forcing mafam asi thajinba mathau tare maru oina mafam asida kuki singna attack tawrakadore haibasi pau tarakpadigi Manipur chief minister da mahakna ahenba force pibinanaba cherol thakre adubu DGP da thabak laukhatnanaba haikrabasu ngasi fauba thabak amata laukhalaktri haujik laiba fibam masida ngamkhai paring da laiba nomagi chara taliba khunja singna ngamkhai ngaktuna leire border fencing taubana ngamkhai ngakpa ngamloi border ngaknanaba akanba force thamba tangai fade haina MLA na fongdoki hanagi akoi si manungda kangrup ani ahum sumaina unghatna bisi akoi gi manungda tawrame hujikti external aggression tawge ngasi ayuk nganta pung ahum makhai mari waida Burma dagi Kna-B aduga PDF na pullaga border area da leba khun manga turuk si moina Laandarakpisida mi asok apan mayam yawnare yum kai chakwa yam yawre border area da leba border dispute area mathak singduda moisi Laandarakpane which means the external aggression boundary issue neba adu si Manipur government amadi India government tum leipam thokti border guarding force ne Assam Rifles sing adu border manak mak tam asang khulenda moi di kem leibani adu da gi dum nongme ka pasidum ta ne u ne mathak jing mathak tai ni adu phaba moi kap na ringai matam da sport tam moi kum de ayuk kap na da hujik phaba force border da yaw akhoi ngam khai ngak pasi kadai da nga ino hujik phaba isi confused tawle siwai da governor gi CM gi siwai da police headquarter ngak sina ngam khai ngak poibra